Shel Leitabana maram oiraga Doctor Amasung Engineering Tamba Phangdaba Bishnupur AC Maheiroi Singi damak Achangba Senpham Puthokkani haina Manipur leingak Works Minister Govindas Komthoujam phongdorakli. Wafam ase Ningthokong Higher Secondary School da All Brothers Committee na sinduna chai khudingi leptana chatharakpa taraga mathoi shuba ke Gozendra Memorial District Level Unique Free Revision Course for Class 10 Board Exam 2025 phongdokpagi thorumda mahakna phongdokhibane. Thauram aduda Minister Govindas na hai Doctor Amasung Engineering tamnabagi damak khalaklaba Bishnupur AC gi manungda leiba Maheiroi singna Shel leite haibagi puring sothaba tawbikano nakhoi gi damak senpham puthoktuna lemna Doctor amadi Engineering tamhankane mamangdasu Shel gi khudong chadaba imungi Maheiroi sing lemna Doctor Amasung Engineering tamhankiba leite magna biyam gi mihut oidrabasu hairiba thawong asi makha tana chatakikane afaba Maheiroi ama oige hairabade matam mangaloidabade mai pakwa miyoi amam oige hairabade ima ipa ahal laman amasung oza sing thaksi khasi leina chatpa mathau tai Maheiroi ama oina exam pass tawba khaktama khaloidabane mama mapa oiba sing su macha sing masa mau fana leina ba afaba jinjak bijaduna ningthina loina biyo ngasi dagi haugadoriba taraga mathoi shuba revision course asida Maheiroi sing matam chana lakpagi hainabi thamse mahaksu marang marakta yengsinba lakane revision course asida Maheiroi sing takpi tambigadoriba sing ase haujiki matanga chunaba Maheiroi sing bu ningthina wakal tahanba kamba oza ngaktane mahaki mapabu Gozendra Komthoujamna pamjaramba matung ina All Brothers Committee da sinaduna Maheiroi sing butakpi tambida bokonapade Gozendra Memorial asina mamangdasu revision course pangthoktuna afaba Maheiroi kya putokre mathang chihida pangthokadoriba board exam da taraga mathoi shuba revision course saru kyariba Maheiroi singna grade 1 na lakani haibagi thajaba lei haina Minister Govindas Komthoujam na makha tana phongdokhe Amaromda ngasidagi haugadoriba free revision course asida oza taragani thoina Maheiroi chamaga yankhai henbada takpi tambikane Thauram aduga mari leinana Ningthokong Higher Secondary School asigi saba loishinna leiriba building su athuba matamda loishinaba Minister Govindas Komthoujamna yengsinkhe You will have only 35 days. Sunday taruga hamagadi 41 days. Course 2 months ki hai. 2 months ki course aduna Sunday taruga yawa ni hai. Ko aduna ini sasin hai ni badinga sa hai matam zaman lawan ai sala ko ni no isu bi ya whether I am in politics or not ase in taw ni adu so bi ya ai ni kamal se MBBS nipan tamma adu nu hum lo ko nipan da hum lo le mangale ni MBBS engineering da mitra ke kamal le baina adu da mangalo le sai ko le mama ni ai ni se le le ke ba pa lo ba hasan pa lo ba makoi cha da ka ni ti bi lo ba government na doctor khala ba engineer khala ba matha sabi lo ai to ni ai worka so tamani ka worka so tamani ka so tamani ya ma so ai paisa pai ba na mu ni na te adu rasu taman ba na ba ki sakti la ni so bi ke Gozendra Foundation is there to help you my dear student